Kuki Khulai Paibasingna Fagauchau Ikai Police Station Konba Saitun Gram Panchayat Ke Nganukon Ward number 8 ta leiba Salam Mani Kauba Miyoi Amagi Yumda Bom Pokai Handuna Amang Ata Thokalamle Miyamna Amang Ata Thoklaba Yum Adu Yengba Changluraga Tholakpada Bom Ani Ama Amu Pokai Rakpadagi Miyoi Ani Sukle Haide Salam Mani Gi Yumda Bom Pokai Handuna Amang Ata Thokalamliba Adu Ngasi Ayupung Taruklom Tarakpa Adwaidane Aduga bom machet na panbadagi suklaba miyoi ani aduna Saiton hayai kon maning lekaidagi tongthombom indubala chahi kuntraga taret mapuroibagi maming leikidraba en bisorjit amasung Saiton awang maning lekaidagi soibam sanatomba chahi yangkai nithoi apokpa leikidraba angobi kawi haide soibam sanatombana yet thangba khubomda aduga nongthombom indubala na oi thangba khongda bom machet na panbani haide Kuki Khulai Paibasingna Maitegi Yumda Bom Pokai Handuna Amang Ata Thokan Kraba Matung Saitun Gi Miyam Hawraktuna Bom Pokai Hairiba Yum Aduda Changlaga Yengnaba Honarakhe Central Force na Thingnaba Honarabasu Namduna Bom Pokai ba Mafam Adu Yauna Miyam Adu Changhinkhe Miyam Aduna Salam Mani Gi Yumda Changduna Yengbada Yumgi Mafam Kayada Akai Atoi Thokliba Adu Bom Machena Panbadagini Haiba Chap Chana Khangbangamkhe Yum adugi mafam anida bom phumlaga pokai hankibagi kom macha ani amasu tawkhaiduna leiramba miyam aduna thengnarakhe yum adudagi thoraklaba matung chawrakna ayuki pung 9:50 tarakpa adwaida yum adudagi na meter 50 humfurom chatlaga leiba mafam amada amuk bom ani pokai rakhe bom pokhaiba aduda soibam sanatomba amasung nongthombam indubala bom machena palaga sokibani haide makhoi animak Manak nakbo hospital da pukatuna first aid piraba matung makha taba layengi da Imphal hospital amada bhotkre haide bom na miyoi ani sokhan khiba adudagi khoishawnaraba miyamna central force ki bunker sing adu thuai khe thodok adu thokraba matung Bisnupur district ki SP yauna police ki mukok thongbo officer sing district administration Bisnupur gi ADM Toijam Opendro amade Kumbi AC ki MLA Sanasam Premchandra thodok thofam da laktu ningsin khe Hausiksu mafam aduda bom leramba yai haibagi chignaba leibadagi theba humbagi thabak akan monu chathare forensic science ki team amasu thodok thofam de changduna thijinba hokre haire ngasigi thodok adugi matangda Saiton Gram Panchayat ki pradhan M Ibom Chana hai ngasigi thodok ase kanana thohan bano thodok asida chenaba sing athuba matamda governor amate district administration na thigatpiu amade matungda asigumba thodok ase thoktanaba singbiu haina bhagna phungdokhe Thodok asi kamai thokona na koina mari lenaba magi company commander da paw selauza matamda makoina e bombala gumba ma pokhai bani haibagi akoida singnadana ba haiba haiba tare ado kunja singna pendra ba sing nam bongi makon akoi thodona adum loina khangna bani koi irang asi kuina thola bani na adudi thoi ba imung du yumdu akoi am kasanga jengjage haibadagi akoi miyoi khara isama yauna akoi sangsala badigi praja gi sapu senjala badigi yumdu changa jengjare yum adugi manungda akoi makhun macha ani bom se phumam ba hai tari mi changa phumambagi asobo khudam lai mi khara changam haibagi akoida khudam khange koi mathak bom gum kapa ga tarak bagi jinga hoba khotbadi laite aduga bom gi mache na pan bagi phanglang da kaida sokpa jinga da hobadi ai manung dagi loin uzare makon ani horga lai adu ko mari leina ba moi company commander adedi magi commandant sing adu siu laga wadi sanar se ya na koina mai thongnar ba madam sida ikhang khangau dana akoi eastern bom la karino khangda ba ahu ma kholani taraga ba mayam se kain chenare adu da koina mu changang ngari badi ngasai ayuki yumda mu bom na thugai ba adu da yeng ma thura ka changor tholak badamo khangau dana koi hana phumna leramra nadraga kanana nu karino khangdaba makol ahu makol ani ka koi oijeta yamnak pa range ta pokhaira badagi haiba koi misa mani mamuk sokose ko yamna thamoi sole nungaijade aduda koina singhan matamda moi army su yam kana hakoi bedo changtana ba thingi punja singna pamne ba local leader singna pamne badi mera pai singna pamne badi haiba ngasi sida koi thongda deploy toriba koi gi CRPF ki check post adi sida koi lapses laiba mafam sida koi front line da koi central force asi kakat piraga state force na thong sida koi entry sima koi changdok jingin entry sima state force thambi ba se prajana pame adu loina na hoji haiba koi moile tek to ba changai ba hek mafam sida ki koi sida thokpada loi ure sigi sida kongnang kong ma lai asida sida koi front line sida post ama thambi ba aduga maningda hoba post ma lai post ani ma somda hapchen berga central force thamaga di masigi thodok si makha dana thogoi hadra haibagi prajagi thajaba lai Saitun gi khunja singna aikhoi gi pawmi da phongdorakpagi matung ina Salam Mani gi yum ase Bengali gi yum singna koishilaga leibane
ꯌꯨꯝ ꯃꯄꯨ ꯁꯂꯥꯝ ꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯀꯨꯝꯖꯥ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯥꯏꯇꯣꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯋꯥꯔꯗ ꯅꯝꯕꯔ 8 ꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯉꯥꯅꯨꯀꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯤꯕꯅꯣ? ꯊꯧꯑꯣꯡ ꯑꯁꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯅꯕ ꯀꯨꯀꯤꯁꯤꯡꯅ ꯍꯣꯠꯅꯕ ꯃꯥꯜꯂꯤ꯫ ꯉꯥꯅꯨꯀꯣꯟ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ आर्टिकल 21 की मखादा मियामदा राइट टू लाइवलीहुड फंगहलिबा MGNREGA हाइना खंगनबा एक्ट असे सुपनतगे सेंट्रल स्पॉन्सर स्कीम अमो ओइना ओंथोरकपा असे कॉन्स्टिट्यूशन खोंगाउनबने हाइना AICC की मणिपुर इंचार्ज ओइदिबा कांग्रेस के MP सप्तागिरी शंकर उलाकाने यूनियन लेंगाक असेगी मथक्ता मरा सिरकले वाफम असे MGNREGA की ममिंग VVG Ramji Ek Haina Ontokibagi Mayukta ngasi Imphal gi Bichi Road ta leiba Congress Bhavan da pangtokhiba pawgi mifam amada mahakna phongdokhibane Manipur Pradesh Congress Committee MPCC na sinduna pangtokhiba pawgi mifam aduda Saptagiri Shankar Ulakana hai BJP na luchingba NDA lengak asina MGNREGA gi maming ase VVG Ramji Ek Haina Ontokhiba ase Leibak ase Father of Nation hairaga khangnariba Mahatma Gandhi bu ikai khumnadabane Thawong ase Congress na akan mona condemn tawe hanjak parliament pass tawkraba machong president ayaba piduna ek on khraba VVG Ramji Ek ase BJP na parliament bill oina hatu puthorokibane MGNREGA hairaga khangnaba ek ase kumja ing 2015 da matam adugi UPA lingakna khungang da leiba khunja miyam yaifanaba puthokibane ek ase atopa ek amana mahut siningbagi wakhalon BJP da lei haibase makoina haukiba chahi taraga mathoi asida chatharakiba thawong kaya asina mayek sengna ta'i haina mahangna phongdokhe VBG Ramji Ek haina president ayaba pikraba ek asina miyamgi right khongauna batan natana constitution chu singnai haina palladuna mahangna makhata na hai MGNREGA gi funding pattern ase center na chada marifutara amati state na chada tara oirambane adubu nauna puthokliba VBG Ramji Ek asidade center na chada humfu amadi state na chada nimfu puthokadabani haire masina lairaba state singda achawu polum ama pohlagane anauba ek asida yauriba farming pig season da scheme ase tha ani lepkani hairiba asisu lawmi singi right matpane amaromda ek asige maru oiba clause ama oina section 39 da yauriba wafam ase yamna nungnangningai ne ek asige section 39 na scheme ase akaknaba state amada chalaiba yahandabagi provision pire masi aikhoina line da lofom thokte asigumba draconian oiba ek ase repeal taunaba congress party na tha asigi taradagi february 15 fauba MGNREGA bachau sangram laibak sinba thuna chathanaba firep lobane laibak sinba thuna chathakadoriba protest asida tongan ba khongdang sing chathagane Mamangda lawmi singna akanba ihau hauduna farm law bill repeal tahonkiba adugumna VBG Ramji Ek asisu repeal tahonaba Congress na akanba khongjang tangsingani haina mangna makhatana phongdokhe Meet some of the IDP families to see how they are living. I've been told that they've been given only food. The children, they are not going to schools. They are in a very desperate situation and very sad situation. And the responsibility of my security or my team's security is with the government, is President rule. And I'm not worried about any security threats or something like that. But it's really unfortunate. Like, why do you have President rule if you can't solve it? Why was a democratically elected government be removed? And with that, 55 MLAs from BJP. Why is that the MLAs are given threats that they can't come to press or public? Why are they not opening up their mouth? This is very unfortunate, and if the public representative, they can't raise the voice of the people,
then they don't deserve to be MLS anymore. Let there be fresh elections, and you have seen our MPs, Bimolji and Alfredji, they are so vocal in Parliament. Each and every issue of Manipur they are raising continuously, and it's not only these two MPs, all the MPs from India Alliance, the Congress Party and our alliance partners, even MPs from Samajwadi Party, DMK, everyone is raising. But why are the 55 MLAs from BJP aligned parties, they are not raising the issue? Is it not affecting their lives? They're very sad and unfortunate, but we'll still continue with our program to Churachandrapur. Paugi Horofam Mayek Singdana, Mediana Pau Ibi Hinavitado. Lengak Semba Netraga, Assembly dissolves the Wanatana, Manipur President Rule, Sangdopu Wafam Leti Haida, Cry Esigi MLA El Susindrona for the Cray. British na Andaman and Nicobar Island da Loy Takiba Ipa Ipu Atoba Singi, Kongul Liba Jetpi, Conchet Amalam Tabaga Marie Lenina. Ngasi Pangtokiba Thoram Amada, TOMTV na Hangba Wang Amagi Paukum Oida Wafam Asi Mahakna, Fundura Kibine. Patriotic Writers Forum Manipuna Silaga, Ngasi Ayuk, Kanglagin Nongchup Tangba, Hosang the Pangtokiba Lam Tabagi Thoram Aduda, MLA El Susindrona Makatana High. Indian Constitution Game Makada, Lamdam as a President Road. Tha Taruk Anjak Thamle, Makatana, Sangdopagi Provision, Indian Constitution Pide. President Rule ki Anishuba term Asil Loigadora Hosek, Langak Semba Ngamlagana Semba, Ngamdragana Assembly dissolved Tauba Natana Atopa Humsuba Lambi Amatalete. Tazabaya Paugilikun Amagi Matung Ina, Hairaga, Aran Bayumfam Yaudaba Pau Iba Haibase Yam Ikainingane. President Rule Haibase State Kilingak Ase Center ki Makala Tambane. Anoba Lengak Amatamba Natraga Tamdaba Haibase, Center ki Makapole. Miyam gi power adu center da sinathokrabanina hojikte center gi makhada thoshil ngaiba natana upai leite matam khara gi mamang da miyam na laukhiba kholau amade apambagi matung ina state asida president rule thamlakhibane president rule thamlakpada khwaidagi haraukhiba congress party ngaside assembly dissolve tawba amuk pamle hojingna amuk popular government sembarom da issue asi chatle popular government ama semna ba honaragana amuk leibak irang thogan na ba honarakane Hivam Asida Matau Karamna, Popular Government Amal Lingbang Gamgadoribano Haina, Mahana Haike. Ngasi Lamtaki Ba Kongchet Adukamari Lenana, Mahana Hai. Kalapani Hairaga Kangnaba and the Man in Nicobar Island Ase. Manipurgi Puardi Yamna Maru Eba Mafam Amane. Mafam Asida Aikogi Ipa Ipu Sing, British na Loy Taraga Tamke. Aikogi Puariga Sagonarak Labamafam Asi Naside. Government of India na Sakangduna, Manipur Parvat, Haina Fauba Kangnahale. Aikogi Ipa Ipu Singna Ning Tambak Nabagi Dambak, Tegnarakiba Sing Adu Ngasigi Mirol Amate, Tungi Mirol na Ning Sing Chungani Hainasu, Mahana Makatana, Fundoke. I the media canose, Ibidi Haigada, Akogi Canada, Kabadaga, Happy, Ayam Pikaze, the Senagana Pausi, Otopoya, Habamoga, Otopoya, the Habamoga, Nila Neva. Oitopoya was in the color Iraka Canada. Madam, the option any Katane. Either dissolve Obama, either Sarkasem Mama. Another option of Topon the Lake. Madam, the Nasagi Indian Constitution, Matung in a D, High Verb, Ahogi Anise, Tani, Tamani Hadi, Tatoki Tamani is Santo Preva. Adu Matuna Makatana Santo Prea Deva. Other Mayam Sina combined to one of the media singing Paus, the Lacono, the source and the higher at the Yarabra. Guys, Joy, can I try the Kitang in white of our Sarkar 7% of the government of India, Canada, Sinatoka Mina. As I President Rule Lao, President Rule Pamina Law, we were TV discussion, though we I state the Toga Law, Madugi Nasi, all the Nevalize. Sakhangdaba Singna Churachanpurgi Saitol area Manakta Laiba Gemnom Phai Khulda Bomgi attack Chathakiba Amadi Miyoi Kaya Asok Apan Nanghankiba Adu Kukijo Council na Akan Bamongda condemn Taurakli Kukijo Council na Thadorak Cherol Amana Hai Thodok Aduna Maram Oiraga Miyam da Chawna Mipaiba Pokhale Thodok Adu Buffer Zone area Nakna Thokibani Mipum Kudimakna Buffer Zone Asi Ikai Kumnagadabani Amadi Pamdaba Thodok Thokhalloidabani Haiba Wapam Asi Kukijo Council na Amukhanan
ꯅꯤꯡꯁꯤꯡꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯌꯔꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯤꯌꯨ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯤꯚ ꯏꯟ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯃꯆꯥ ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯅꯣꯔꯠ ꯏꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯛ ꯖꯤ ꯌꯨ ꯀꯧꯏ ꯃꯍꯥꯛ ꯃꯃꯤꯡ ꯂꯩꯔꯕ ꯃꯣꯕꯥꯏꯜ ꯀꯝꯄꯦꯅꯤ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯕꯅꯤ ꯃꯍꯥꯛ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯪꯒꯥꯜꯗꯒꯤ ꯂꯨꯟꯖꯤꯌꯥꯅꯥ ꯄꯥꯃꯥꯏ ꯀꯧꯏ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡ ꯂꯨꯟꯖꯤꯌꯥꯅꯥ ꯄꯥꯃꯥꯏꯅ ꯗꯛ ꯖꯤ ꯌꯨ GIMS ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯗꯤꯛꯂꯦꯌꯔ ꯇꯧꯈꯤ ꯍꯥꯏꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯗꯨ ꯐꯥꯒꯠꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯉꯔꯥꯡ ꯌꯨ ꯉꯥꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯃꯗꯨꯗ ꯂꯨꯟꯖꯤꯌꯥꯅꯥꯅ ꯗꯛꯀꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯄꯥꯔꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯥꯔꯕꯤ ꯂꯨꯟꯖꯤꯌꯥꯅꯥ ꯄꯥꯃꯥꯏ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ लौखटनबा सेम साखरे हाइना पाव असिना मखा तारी 4 जनवरी 2026 को जिम्स हॉस्पिटल से थाना नालित पार्क पे मेमो प्राप्त हुआ कि एक व्यक्ति जिसका नाम डक ही यू है जो साउथ कोरिया का रहने वाला है मृत अवस्था में अस्पताल पे लाया गया है इस सूचना पे तत्काल पुलिस मौके पर पहुंची जो प्रारंभिक जानकारी की गई तो पता चला कि यह व्यक्ति सेक्टर 150 में रहता है तथा एक प्राइवेट कंपनी में ब्रांच मैनेजर का कार्य करता था तथा एक महिला के साथ लगभग 2 वर्षों से जो महिला मणिपुर की रहने वाली है उसके लिव इन रिलेशन में पति पत्नी की तरह रह रहे थे रात्रि में इनका झगड़ा हुआ क्योंकि यह व्यक्ति जो जानकारी हुई है कि ड्रिंक करने का आदी था और इसको लेकर आए दिन झगड़ा होता रहता था रात्रि में झगड़ा हुआ और महिला ने इस पे चाकू से हमला किया जिससे ये चोटिल हो गया और इसकी मृत्यु हो गई थाना नालित पार्क पुलिस ने तत्काल जो है इसका पंचायतनामा पोस्टमार्टम की कार्रवाई की तथा सुसंगत धाराओं में मुकदमा पंजीकृत कर अग्रिम विधिक कार्रवाई की जा रही है Council of Higher Secondary Education Manipur Kosem Amade Parak New Delhi Anina Silaga NEP 2020 ki makhada paikhatkadoriba Holistic Progress Card Amade Standardization of Question Paper Template ki matangda numit mangani ki oiba workshop amangase Mairong da laiba Classic Grand ge Imperial Hall da hodokre workshop hodopagi thoram aduda Parak ki CEO and Head Professor Indrani Baduri Kosem ki Secretary Case Asikumar Kosem ki Chairman T Olzit Kosem Controller of Examination Ojoy Amadi Tongan Tongan ba Higher Secondary School Singdagi Lakpa Oza Singna Saruyakhe Thauramga Mari Lainana Kosem Chairman T Ojit na hai Ngasidagi Hauraga Numit Mangani Chupna Pangthokadoriba Workshop ase maru oina NEP 2020 ki guideline matung ina India ki board amade council singge makhada leiriba school singda holistic progress card chana hangadoriba asigi matang na pangthokpane holistic progress card asina class 1 dagi 12 fawbada leiriba mahairoi singge academic amade extracurricular activities singge report maintain tawgane NEP 2020 laktringai mamangdadi student ki progress report ase supnatagi mahairoi aduna exam da fanglakpa marks adu khaktama count tawi Adobo holistic progress card asidadi mahairoi adugi marks khaktan natana mahairoi aduna pamjaba extracurricular activities singi su grading pigane holistic report card asi chahi ani ahumgi manungda India pumbagi oina introduce toroklakane maram aduna holistic progress card asi implement tawringaida card asi karino haiba mayek singna khangnaba workshop asi pangthokpane NEP 2020 ki makhada India manungda leiriba state board council amadi CBSE board ki curriculum sing asi chap manaba maongda set tawragani hainasu mahana makha chana phongdokhe India da leiriba schools natraga board ki examination se either CBSE no bhi hai natraga se Maharashtra board bhi hai Kerala board bhi hai Manipur board bhi hai council bhi hai sigi question standard question setting se chap manarani standard of
equivalency of boards and later never. Adugi idea to the question Pangtuk Sabani. Kudamina Manipur the class 9 the Ginatraga 10 the Natraga 11 12 numbers hatching question design and Magi standards CBS no low do chamana never. Masi Kuna question bank in a legani, my Magi board Natraga council to the the same gani question bank and question bank see open the Dipangoi. Masi Quigi IT cell Gumada Tangani. Aduga Lorena Madudaki, India gi Ladiba board, Natraga council Ladiba Mayam Sigi equivalent over Mong the same Waduba Sanabasi Horani Hosise. Sahi Amanishi the Sudan Horani.